damakta SS Entertainment na puduna luxury Ningol Khonjel. Ningol Khonjel first round da adombu taramna okjuri. Sinjariba contest asi miyamgi amadi masa da talent leirabi singbu pungning thagatchabani oina supnatagi entertainment oina bagidamakta sinjabani. Mathang asidi contestant number 216 Asem Ningoleima from Oinam Sawombung Awang Leikai. Contestant asigi oina voting count tawnabagidamakta WINNIN haina comment pibiramduna sheishakpi asibu pungning thagatpiyo. Aigi ming Asem Ningoleima Oinam Sawombung dei ai sheishakpa haujarage. Kanagi thongjindabu lepluni Ningol oibi punsina Kanagi thongjindabu lepluni Ningol oibi punsina Palim pantau nonga kraga kanai mafamdabu oina rani nong mafadok lakjaningba ipam lamdang nung shiba Kanagi thongjindabu lepluni Ningol oibi punsina Aigi magi kaidok nakini Aigi magi kaidok nakini Sagai amamam oina kini Amadahana tungluni Amana hikta warokini Ningol punsin lapnarani Ichin inong tongan kini Yumnep amamam tamna kini Matangi kong loy tungshit na Kanay mafamda Sheishakpi asigi oina aikhoina semjariba kot asida comment amamamta pibiramduna vote asi thadabiramu masa da leiriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurumjari